India की Marion Biotech na Saba cup SyrupSing Sijinnadanaba WHO na warning Toukhre. Uzbekistan da angang kaya sikhivaga mari lenana India ge pharmaceutical amada Saba cup syrup ani Sijinnadanaba World Health Organization WHO na warning Toukhre. WHO na hairi madude Marion Biotech na Saba product sing adu substandard way amasung pharmacy na posak sing adu ge safety gi matang da guarantee piba ngamkhidre. Company asina Saba cup syrup sijinnarubadagi angang taraga nipan sikre haina Uzbekistan na phongdokhiba Matung sayol khara kanaraga WHO na warning asi laukthorokhiba nei pharmacy gi maikidagi WHO ge warning asi gi matang da hojik phawbada wafam amata phongdoroktre. BBC na hiram asi gi matang da kamen launaba Marion Biotech amasung India ge Health Ministry contact tawkhi haire. Uzbekistan da cup syrup sing aduga mari leinana misi minasing thokpagi pau phanglaba matungda India gi Health Ministry na company asida pothok sing adu Saba leban ke Marion Biotech laidiba Northern State Uttar Pradesh ke Food Safety Department na susayawala sida company asigi product license suspend tawkhe. Sagol sel numita issue tawkhiba alert adu da WHO na haiki madude Uzbekistan gi Health Ministry ge Quality Control Laboratory sing na cup syrup ani haibade ambronol amasung dog 1 max asibo analysis tauba matamda diethylene glycol amasung natraga ethylene glycol hariba contaminant ani asi khudong thiningai oiba changda yauramba thengnakhe. Diethylene glycol amasung ethylene glycol ase miyoibada toxic oi amasung sasin thakchilurabade sihanba phawba yai product ani asi lamdam asige atai leibak singda marketing authorization sing leiramba yai pothok sing ase informal market singge kuthangda atai leibak singda natraga region singda distribute torbasu yai haina WHO na alert adu dapan khe makata na alert adu na hai khe substandard product sing sijinnabada sep oide amasung makhoibu sijinnaba tarabadi maruoi na angang singda aruba phibamda masa soalakpa natraga makhoi siba phawba yai. German Minister Laklamkhiba Matung Ukraine gi Kharkiv ta Russia na Akanba attack sing Chatharakhre. German Foreign Minister aduna magi Ukrainian famana baduga loina na nongpok thangba Ukraine gi city Kharkiv ta khangawdana lakiba khongsat amagi hek pung khara gi tungda lam aduda Russia na attack sing Chatharakhre haina mafam adugi governor aduna phongdoklakhre. Mahaki laukthokta ba khongsat aduda analena birbogna kipkidamak makata ba German sogat papina ba wasakhe adubu Ukraine gi makok thongba diplomat Damitro Kulebana mahake laibakta vetal tank sing tharakpada Berlin na yadaba duna punsi sing mangal le aikhe. Russia ge landaba dugi mayokta Ukraine thengnariba lana duda sijinnanaba kipna matam sangnadagi piu hairakliba Mother Infantry Fighting Vehicle sing adu Ukraine da pinaba German Chancellor Olaf Scholz na handakta yakhibane. Adubu hojik phawbada hena advance oiba Leopard battle tank sing Ukraine da piu yadana leire. Nongpok thangba city Kharkiv ta birbok ki khongsat aduda mahaka loinariba Kulevana makhoidu tharaknaba mukhanna Germany da taksinke wareba du lawba matamda hena sangna changliba makhai hena mi sigani haina mahakna haikhe aihakna German Leopard tank sing adu Ukraine na phangani haibasida chingnade. German government na wareba se lawgani amasung tank sing adu Ukraine da purakani haibage nungda luna khanba ma lei haina aina khalle. Lana sigi manungda Kharkiv na Akanba bombardment mayok nakhre adubu Russia gi forcing dage territory adu amuganna lawkhiba Ukraine gi hawkhiba chahida amuganna khudhan khiba attack adu ge matung dage lan gi mangjin thaba du nongpok lom da hongkhre lotfam sing da laiyu khudum chaliba singna amuganna bom thadarak le haina telegram the regional governor adu no warning tawkhe. Hairiba city adu gi manungda AFP journalist amana pokhaiba makhon kaya marum takhe. Kharkiv ta lakpada khwaidagi wangba thaki western official oikraba German foreign minister nupi aduna kipkidamak makhata ba German support wasakhe Russia na khudum chanbagi akibagi makhada hojiksu awaba mayoknari ba citizen sing thadokna ba Ukraine gi mathau taba sing ori ba khulai sing adu Germany na supply tawgani haina mahakna chena haikhe mahakna maga loina na power generator sing gi ahen ba package ama mine lauthokna bagi damak euro million kun dollar million kun ga mathoi amasung miyam da internet fangana na bagi damak Starlink project adugi damak sen gi tengbang oina euro million kun purakhe aroi bada tabiri bapung damak po thagachare.